Chief Minister na lakliba khongchat asi yahau thengmali mapuroiba fangnaba thiba chatlagani haina victim amana pendaba wafam thamlakli amoromda Naga micham taruk ngasi fawba kuki militant sing hostage oina fazinduna thamle khanglabasu laingak na action lokottabada micham taruk ka faminakiba victim taragani thoina yaningdaba fongdorakli hiramasida victim singa impact news ki reporter RC Mangangchaga akhanana unabagi pautam ama Nakalamromda ngasi Manipur Chief Minister Junam Khemchana adugi matungda ngasi phawba changja pham lobduna leiriba victim chingda piram liba thajaba kadai phawba mangna kari wafam phongdoklambage aduga victim chingge maikei dekina kari wafam thamkhibage makoina pamlibana karino habdu khaminasi Chief Minister na ngasi wafam sida la ganda khogi unaramasa sida kari rumana phongdoklambasi adumana phongdoklamba wafam sa sida isana kari nuaiba kai pendaba aduga thajaba yaba kari phawi de thambi sian na lakki ramasi manadi thiba humbali chathabi nadi hai aduga matam khara thikige na hai ramni lursu akhoi di matam khara hai do ngai ba ngamde ngasima hai ama uthok do pamni Chief Minister na lakpasi magi awana hangba lakpasi khongjasi masi thenge lobibra matam sari na lobibra kari habini ai modu di thengmale na khali hojikse ngasi paraga numit 3 surani khama na lapi ramna di phagani na khali hojik tuan na public ki platform singda mokoji siram lagani habigi tuan wafam ki amo phudong laba isagi maikei degi di kari phudong ni hojik hawa thiba homba chathari hara pothok tribune na siramnani na su khale adugo siba himba isori khotale aina Serious Hariba thongdoksida kuki infina makoigi khutta naga tarukche phajin malaiti haibogi wafamje media gi thongda phongtorokhiba kayam leiba aduga hariba wafamchi naga gi site gi madu yaningda phongtopode dumuk laikhraba isagi maikei dagi di kuki infina ka thamliba wafamchi yaningbra phaki de gaina numituda isana hakthengna na thengna bo moina kari no mokoina tawkhiba se aduga hariba wafamdu kadai phabu yaning tham Nupi sina apajin khaba nupa truk to khange na hari bese moi shu nupi ge awa bese kham tho e na haningi moi ngon da thoba tara dikri oige tra han su hanginge mo nupi singonda akoi imang to pukhiba moi masama na akoi khangna ba mi na phawa puru khiba dugo moi na pude khangde hari bese yaningde numituda khulai paiba yaugibogi warido macha hatung libiuba kamaina ka treat tawrei victim sing hojik lai sing sida awaba kayam thena khiyai aduna maram warkanda mokoi su adugi awabado soida thenglarang khali kari oiram bayai mokoi gi phibam je hojik bawda moina khoida opi na khibi sinse moina lengthokloso warning period kapthokani na hai wari saganu kapthokani ko na hai aduga noibo halasu nupi hatkani nupa na nupa hatkani na so hai chimisa masala banina madu security force mayam ma thajala kan madu phangni gaina haiba wafam se isagi maikei deidi kari aroi boina kari appeal tawni se minister duga leba miyam de kai hani leba miyam da aina hajani lese hajik akhoi bu pukhatliba chingdo hajik moina changsilaba ching adugi mathakta karaga thibiyo na haningi hajik akhoina khaliba akhoin moina leiramgani haina akhoina khaliba asaduso hajik akhoi bu pukhatliba chingdugi mathakta leigani na haina khalle akhoi bu chak pizaraba matungda nupi ama tiffin thilakpa nupi duna akhoi bu pizaba alremado ado mathakrom nu pukhatkhisu u hawbani mathakta leiramgani haina thajai chingduda aroi boina koina khani che security force na thibagi thabak chathabasi peninga oibra oidabra numitche sukam buje thidi harga phangdaba hariba tongdoksi mamangda chu mitaiga kuki ga mungnabagi matangda chu kayama mangkhiba nakalani gi mangta mangna khiba phangdaba kayam chu yawi makhoi gi security gi thabak sidadi sana kari pendaba le ngarang nahan so sida makhan sida moina thiba humma chalibane haina ayukta nungdanga photo hatta ka pala ko khoi lesu uwe army singju ko CRPF singse thiribane haina ayukta nungdanga photo number hatta la ko khoi na uwe adu khallaga yam lungai te moina security force singna thiba ngamloi hairaji aidi sirasu hingrasu ai ko roiba ko thiba chakani su haini
ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯝꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 6 ꯍꯥꯏꯕꯗꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯐꯪꯅꯕ ꯊꯤꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯂꯒꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯔꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯃꯛ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯕ ꯑꯁꯤꯅꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯂꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯊꯝꯂꯤ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯅ ꯅꯠꯇ꯭ꯔꯒ ꯍꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯉꯁꯤꯃꯛꯁꯨ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯁꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯥꯖꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯅ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯉꯁꯤ ꯐꯥꯎꯕ ꯊꯤ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯆꯝ 6 ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯖꯣꯍꯦꯟ ꯑꯔꯥꯝꯕꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ RC ꯃꯉꯥꯡꯆꯥ ꯃꯈꯥꯟ